PR thamjinba asi democracy ki wahanthok manghanbani tombi miyamna khanba mihut leina popular government amal lingnaba hotnabagi mahut matam sangna president rule thamjiliba asi democracy ki wahanthok manghanbani haina Shiv Sena Manipur ki president Moirangthem Tomina phongdokre Babu Parada leiba party asigi office pangthogiba pawgi mifam amada wafam asi phongdokladuna Tomina makhatana hai malengi oina khwaidaki sauba democracy chatpa leibakni hainariba India gumlaba federal structure leiba leibak amada miyangi mihuna lenga semhandaba haibasti miyangi democracy ki hak adu khongoinabani Handak Center na Manipur da thamliba PR asidi Kanglup ani ki marakta tangdu leitaba hanjilangnaba thangkiba PR ni haina Shiv Sena na lawi adubu tha ani helaklaba fawba Manipur gi sing amadi tampaki mafam tingda president rule asida mayek chengna mayek thokpa thabak amata tawba ngamdana leiri lamdam asida tangdu leitaba purangnaba home minister Amin Shah amadi Manipur gi governor Ajay Kumar Bhalana Kuki amadi mitai animakta khulai pikhalaknaba wafam thangki wafam adu singnaduna kuki khulai paiba sing amadi kuki CSO singna khulai amata pikhaloi haina muktuna leire maduda sunatana amisana Manipur gi singi lamfawduna chaliba national highway singda free movement lehangadabani haina mamang thagi tang 19 da laukthokrabasu ngasi fawba thabakta onthokpa ngamdana leiri chingtam haina khaidolaga nakal amata gi oiba midyengda center na sathariba appeasement politics asi lepiyu natrabadi inkhalakliba nahasingi wakhalda anti-national oiba wakhalon lakloi haningai leite haiki lambi sembagi thabak thingjilakpadagi Khetrigao ACG MLA Nurul Hasan Bumiyamna boycott tawkre matam kuina semidana leiraba Khetrigao Kendragi top dusara gram panchayat na konba mafam singi lambi semnabagi kistona thabak paikhalakpaga loinana sem sabagi thabak haugalakpada Kendra sigi MLA Seng Nurul Hasan na PWD da hairaga kiston gi thabak Thingjilakpa asi laibak thibani Prajasingna harauba pokliba development ki thabak asi thingjilakpana maram oiduna Kendra sigi MLA Seng Nurul Hasan bu top dusara gram panchayat na konba mafam singda boycott tawre haina laukthokre lambi semba thingjilakpagi matangda top dusara gram panchayat ki manungda leiba club amadi maira paibi singi oiba mifam ama ngasi top ta leiba social athletic club ta pangthoklaba matungda warep asi laukhibani miyangi oiba warep asi lauraba matungda tinkiba miyamna thabak sufamda chatuna kistongi labor amadi miyoi sing hanba yaroi haina khambata natana gari da hapkatuna punaba hotnaramba thabak subagi polam kayasu gari dagi miyamna laukthaki hairi Lal Haulu Mari ki lanmi manga security force ki kanguna fagat kre lamdam asigi aina thingraba Lal Haulu Mari ki lanmi manga security force na fagat pangam kre haina Manipur police ki cherol amana hairi cherol asina hai ngarang Imphal district ki urupta chathakiba operation da KCP BWD ki lanmi ama fagale hairi faraba lanmi adu urup awang lekai dagi MD Asadon Allies Alip Allies langam chahi kunithoi kawi matam ikan kanadana Lal Haulub asigi atopa lanmi amasu paumai colony dagi demand letter mapan nga konana fare hairi faraba miyoi aduna lay ingkol maning lekai dagi mangsidam wanglen singha Allies thongna chahi kunithoi kawi matam ikan kanadana lamlai bazar dagi su KYKL gi lanmi ama fagat ki faraba lanmi aduna sagolmang awang lekai dagi Moirangthem Suranjoy Maitai Allies Thausinba Sai Kuntramatoi kawi hairi amaromda Nambol PS ki manungchan na leiba leitram mamang lekai dagi Lal Haulub Sorepagi nupi lanmi ama fare hairi faraba lanmi aduna lamjau makha lekai dagi haujingna leitram mamang lekai da leiba Laisonman Pakpi Devi Sai Kuntaret kawi mangondagi mobile phone ani fagale hairi Porompat PS ki manungchan ba Chekon crossing traffic island manak dagisu Security force ki kangbuna KCP noyon gi lanmi amachu fagat ki hairi parba miyo eduna sekta awang lekai dagi huidrom sundar singa Allies Sanathoi sei kuntramapan kawi hairi police ki pawasin hai matam ikan kanadana phayeng sabal lekai dagi pripak pro gi lanmi angom Suranjit Singha sei kuntramari Allies Jojo Allies chenglei hairiba miyo esi masagi lekai dagi fagat ki hairi Amaromda National Highway to Imphal Dimapur lambi paringda chenba gari singdagi sel khaibada chenaba miyoi amasu police ki kangbuna fare hairi faraba miyoi aduna singda kuki village dagi Hanson Peak Wi-Fi Ally Hanson chai kunhumdoi kawi hairi Manipur Police amasung Assam Rifles na supari marutan
हुमफुनिपान का कोनना मियोय तरेट फागतख्रे मणिपुर पुलिस अमदी असम राइफल्स ना कांगपोपी पुलिस स्टेशन की हाइबुंग एरिया दा चथकिबा ऑपरेशन अमदा सुपारी मरुतन हुमफुनिपान फागतपा ngamkibaga loinana मियोय तरेट सु फागतख्रे जॉइंट ऑपरेशन अदुदा सिक्योरिटी फोर्सिंगना नागालैंड की रजिस्ट्रेशन नंबर ओइना हेवी ट्रक अदुदगी सुपारी मरु सिंह अदु फागतपा ngamkibani ऑफिशियल सोर्स ना हाई सिक्योरिटी फोर्स ना इंफाल अमदी असम की सिलचर समनहलिबा नेशनल हाईवे नंबर 37 इंफाल जिरीबाम लंबी असि मियोय खरना आइन कायना सुपारी मरु पुगदौरे हाइबा पाव फंगबदगी कैथल मानबी पुलिस अमदी असम राइफल्स की जॉइंट टीम असिना हाइबुंगी मफम अमदा मोबाइल चेक पोस्ट हांगदुना लंबी असिदा लाकपा गाड़ी सिंह चेक तौबदा हाइरिबा सुपारी मरु सिंह असि फागतपा ngamkibani मखाताना जॉइंट टीम असिना ट्रक अनिदा पुरकिबा सुपारी मरु सिंह अदु पुरपगी वैलिड डॉक्यूमेंट सिंह याउदबा अमदी फॉरेस्ट डिपार्टमेंट की ट्राजिक परमिट सिंह यारोक्तबदगी सुपारी मरु सिंह अदु मियोय तरेना पुरंबदगी फाबा ngamkibani हाइरि फारबा सुपारी मरु अमदी मियोय तरेट अदु मखाताना लीगल एक्शन लौखनबगी दमा न्यू कैथल मानबी फॉरेस्ट बीट कांगपोपी फॉरेस्ट डिवीजन द सिनाक्रे हाइरि।